अहमद मरु अपडेट खरा थमजगे ngarang leima khongda leiba kuki singna Meitei Naga jagada ready satke hairappada Naga amasung Meitei miyamna yen nganu thongduna Ngaikhre security force na kuki sing lakpa thingkhre China na kumja lising am sam pani yankhai ga mapan dagi Arunachal Pradesh ki lam khara control tawrakli amasung lambi sing semgalakli Leibak asiga yumthang na riba China na India ki northeast state sing manung da ama oiriba Arunachal Pradesh ki tainaba India ki ngamkhai manung da lansi laktuna tongan ba thabak thoram sing sa tharakle haina phongdorakpada India ki lanmi ki maikai digi yaning da phongdorakraba su satellite ki khuthang da phangba photo sing ki matung ina kumja lising am sam pani yankhai ga mapan dagi hauzik phawda China na Arunachal Pradesh ki ngamkhai lansi laktuna control tawbaga loina na makhoi gi Kubam nung da thamlakli ba state asik area lambi semgalak pagi khudam su phangle hairi China na Arunachal ki ngamkhai paring lansil laktuna semgalak pa lambi sing truck yaun atopa gari sing sathok sasin tawrakle wafam asi high resolution satellite imagery review tawrubat thengnarak pani hairi China na Arunachal Pradesh ki ngamkhai tainari ba Tibet India frontier paring the Indian control taw dabadagi lambi sing semgalak pani hairi wafam sing asi Mek Mohan line gi manung sali aduga Survey of India gi official oiba map sing nasu India gi puwari gi sagun rakli bangam khai sing mayek sing thakli bani hairi China amasung India ani gi marakta tainari bangam khai paring de laibak ani gi khusam na thabuk paikhat pagi matang de laibak amaga gi marakta khena ba mideng leibasu thengnari India na hairi ba mafam adu ngai kumjali singam sam pani yankhai gi mapana sokna ki ba Indo China land mang ki ba mafam ni amasung mafam adu line of actual control gi wang madani hairi LSC ki manung dadi Indian Army na hakteng na ngak serli amasung ngak thokli haina supali panbe abadi kumja 2021 da leibak ase gi mangjil thaba news channel oiriba NDTV na Arunachal Pradesh ki ngamkhai manung da Chinese school anauba ama lairakpa thengna bani masida tongan ba structure yankhai rom su urakra bani haina phongdok pa laikra bani anauba khul asida ikui kuidringai mamang da China na kilometer 9.42 sang ba lambi ama su semgat khrabani hairi China na local liba thorang sing ase gi matang da Arunachal Pradesh ki upper Subansiri district laiba CSO amana mari leinaba deputy commissioner iba zerol ama pisinduna China gi People's Liberation Army PLA na makhoi gi sanjabung oina lairakpa yelhau lam gi saruk sing khopsin khre maram asina hau ki basahi taruk lom gi mamang da thawang asi satharakhi bani haiba gi wafam phongdorak pa laikra bani China na Arunachal Pradesh ta lam khopsila kwasi anau banate kumja 2019 gi November da BJP gi MP Lok Sabha da Arunachal Pradesh ta China na India gi lam khopsin bagi matang da media na wafam amata phongdokte haina pukhalakra bani kumja 2017 dana doklam da India amasung China gi marakta mukna ba thorakpa dagi tha khara son thana laibak ani gi marakta makhata na mukna ki bani hauzik China na satharakli ba thawang asi Arunachal Pradesh ki atopa doklam amagi phibam ni haina su parliament da phongtokpa laikra bani Indonesia da America gi pilot ama hatkre plane mai thakre Indonesia gi tangdu leita draba region amu oiriba Papua da laingak ki mayok ta lan hori basna America gi pilot ama Nongmeina Kaplambada halaba tungda civilian plane ama mai thokre hairi Indonesia da gi tokai ta pa group ama gi wangang loi oiriba miyoi ama na phongdorak pada America gi pilot hat ki ba sung plane mai thaki pa United States of America ama sung Indonesia gi laingak sing da sepau pi bani hai ki tongan polam sing marangkai na phangliba Indonesia gi nongsup thangba da leiba Papua si matam kaya da gi hoduna Indonesia laingak te gi maning makha tamna lan hoduna lakhi bani West Papua National Liberation Army gi wangang loi sebib Sobom na makhoi gi lan missing da nongmai kap na hat ki ba America gi pilot adu Nicholas F Goglin kawi haina phongdokre Thong thin bangamba sing laingak pahensi taraga humdoi suba assembly gi mikhal gi matam naksilakpaga loinana state asigi miyamna lakadori ba mikhal asida Kanada madi karamba miyoi da sagot kadagi haibigi wafam da nainaba horakli Manipur da hokiba chai 39 gi matam da state asida tongan ba political party sing na makhoi gi mirep sing idamak Mikhal da mai pak na bahona bada makhal makha kaya gi wafam sing maru oina ikhoi gi party gi mirep asina mai pak tuna MLA oirabadi miyam gi damaka thokpaga loinana thamoi sengna miyam gi thogal tawgani haiduna Mikhal da mai pak na ba miyam gi pungning sumhatna ba wafam sing miyam tin ba Mikhal gi khana naina ba mifam da phongdokhiba sing adu gi mirep oikiba miyoi singna MLA oiraklaba matam dadi mahak na makhoi gi MLA adu gi damak ngangki wafam sing adu gi ona taina bada thabak tok thorokpa kaya yaunakhrabani haibasi ngasi gi Manipur gi miyam na khangnakhrabani Nakal amarom da Manipur da chanabi ama oina Mikhal da miref oiba tarabadi sel marang kaina paiba loina na laikai gi leirak khulak lambi amadi iram khonglam sengba maroina masagi portal amasung pochai hondok honjin tawnaba makhong mari panba dimper truck chingba leibasingna yamba miref oiduna Mikhal da mai pakna bahona bagi thawung asi tawraga MLA oikhaba singna laingak sembada chawbagi
ꯌꯥꯎꯕꯒꯤ ꯆꯠꯅꯕꯤ ꯑꯗꯨꯃꯛ ꯉꯁꯤꯃꯛ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯊꯔꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯈꯜꯂꯤ꯫ ꯑꯗꯨꯒ ꯊꯤꯀꯥ ꯇꯧꯔꯒ MLA ꯑꯣꯏꯔꯛꯄꯁꯤꯡꯒꯤ ꯃꯊꯛꯇ ꯈꯔ ꯑꯃꯗꯤ ꯃꯁꯥꯒꯤ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯍꯩꯕꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯕꯗꯒꯤ ꯄꯣꯊꯥꯔꯒ MLA ꯑꯣꯏꯕ ꯈꯔꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯇꯧꯕꯇꯕꯨ ꯁꯦꯟꯖꯥꯎ ꯄꯥꯏꯔꯒ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯂꯛꯄ MLAꯁꯤꯡꯅ ꯑꯌꯥꯝꯕ ꯑꯣꯏꯔꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤ ꯍꯥꯏꯅ ꯉꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯟꯅꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ 17 ꯁꯨꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕꯗ ꯅꯠꯇꯅ ꯂꯥꯏꯁꯨꯁꯨ ꯈꯪꯕ, ꯃꯔꯩꯄꯥꯛ ꯃꯔꯝꯗꯝ ꯃꯨꯀꯟꯒꯗꯕ, ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ, ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯄꯨꯋꯥꯔꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠ ꯂꯝꯖꯦꯜ ꯑꯃꯗꯤ 19 ꯁꯨꯕ ꯆꯍꯤꯆꯥ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯃꯔꯨ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯕ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅꯅ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯑꯈꯪ ꯑꯍꯩ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯈꯣꯡ ꯊꯤꯟꯗꯨꯅ ꯈꯪꯍꯟꯕ ꯉꯝꯕ ꯃꯤꯔꯦꯞꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯈꯟꯅꯕ ꯍꯧꯔꯛꯄꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯆꯍꯤ 3 ꯍꯦꯟꯅ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯀꯌꯥꯃꯨꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯗꯤ ꯇꯝꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯉꯥꯡꯅꯔꯛꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯃꯃꯤꯡꯇ ꯉꯥꯏꯔꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯌꯥꯎꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯁꯤ ꯍꯨ 8 ꯈꯥꯔꯕ ꯃꯔꯝꯅ ꯃꯈꯣꯏꯕꯨ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯁꯤꯅ ꯃꯊꯪꯒꯤ ꯂꯥꯛꯀꯗꯧꯔꯤꯕ 19 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯩꯉꯥꯛ ꯄꯥꯏꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯔꯛꯀꯗꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯨ 8 ꯈꯥꯔꯕ ꯃꯊꯧꯅꯥ ꯌꯥꯎꯗ꯭ꯔꯕ ꯉꯁꯤꯒꯤ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯉꯥꯛꯀꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯅꯧꯕ ꯃꯇꯤꯛ ꯆꯥꯕ ꯃꯔꯩꯄꯥꯛ ꯃꯔꯝꯗꯝꯒꯤ ꯈꯟꯕ ꯃꯤꯑꯣꯏꯗ 19 ꯁꯨꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯉꯥꯛ ꯄꯥꯏꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯈꯟꯅꯔꯛꯂꯤꯕ ꯑꯁꯤꯃꯛ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯣꯠꯅꯍꯟꯅꯤꯡꯉꯤ꯫ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯃꯤꯁꯟ ꯁꯦꯟꯇꯔꯅ ꯊꯥꯗꯔꯛꯄ ꯁꯦꯟꯐꯝ ꯂꯅꯥꯏ ꯐꯨꯔꯤꯠꯈꯥꯎꯗ ꯆꯪꯅꯕ ꯃꯤꯁꯟꯂ MSF ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯐꯒꯠꯍꯟꯗꯨꯅ ꯂꯧꯁꯤꯡ ꯄꯨꯀꯩ ꯑꯣꯏꯍꯟꯅꯕ ꯄꯥꯟꯗꯝꯗ ꯀꯨꯝꯖꯥ 2019ꯒꯤ ꯖꯅꯨꯋꯥꯔꯤ 19ꯗ ꯍꯧꯗꯣꯛꯈꯤꯕ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯃꯤꯁꯟ ꯒꯣ ꯇꯨ ꯁ꯭ꯀꯨꯜ ꯑꯁꯤ ꯗꯦꯜꯂꯤ ꯂꯩꯉꯥꯛꯅ ꯊꯥꯗꯔꯛꯄ ꯁ꯭ꯀꯤꯝꯗ ꯌꯥꯎꯕ ꯁꯦꯟꯊꯪ ꯑꯗꯨ ꯐꯨꯔꯤꯠꯈꯥꯎꯗ ꯂꯣꯛꯅꯕ ꯂꯩꯕ ꯃꯤꯁꯟꯂ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSFꯅ ꯍꯪꯂꯤ꯫ MSFꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯀꯨꯝꯖꯥ 2021ꯒꯤ ꯑꯣꯒꯁ꯭ꯇꯇꯒꯤ ꯍꯧꯔꯒ ꯂꯩꯉꯥꯛꯀꯤ ꯍꯥꯏ ꯁ꯭ꯀꯨꯜ 19 ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯊꯥꯛꯇ ꯑꯣꯟꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ MSFꯀꯤ ꯇꯤꯝ ꯑꯃꯅ ꯖꯨꯟ 30 ꯑꯃꯁꯨꯡ ꯖꯨꯂꯥꯏ 1ꯗ ꯁ꯭ꯀꯨꯜ ꯈꯔ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯂꯩꯔꯝꯗꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯃꯥꯔꯤ ꯑꯃꯗꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯅ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯃꯕꯨ ꯆꯂꯥꯏꯍꯟꯗꯨꯅ ꯊꯝꯂꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯦꯁꯟ ꯍꯧꯔꯝꯗꯕ ꯁ꯭ꯀꯨꯜꯁꯤꯡꯁꯨ ꯌꯥꯎꯔꯤ꯫ ꯂꯩꯉꯥꯛꯅ ꯍꯧꯗꯣꯛꯈꯤꯕ ꯃꯤꯁꯟ ꯑꯗꯨ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯄꯨꯡ ꯐꯥꯅ ꯂꯩꯍꯟꯒꯗꯕ ꯑꯣꯖꯥꯁꯤꯡ ꯂꯩꯍꯟꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯟ ꯑꯣꯏꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯦꯟꯄꯥꯋꯔ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯕꯨ ꯅꯥꯊꯩꯗꯨꯅ ꯊꯝꯂꯒ ꯐꯤꯖꯤꯀꯦꯜ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯒꯤꯗꯃꯛ ꯂꯩꯕ ꯃꯤꯁꯟ ꯑꯃꯔꯥ? ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯑꯣꯟꯊꯣꯛꯂꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯑꯣꯖꯥ ꯑꯃꯠꯇ ꯂꯩꯇꯕ ꯍꯥꯏꯕꯁꯤ ꯃꯦꯟꯄꯥꯋꯔ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯗ ꯆꯥꯎꯅ ꯑꯍꯣꯕ ꯂꯩꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯇꯣꯞꯄ ꯃꯤꯁꯟ ꯑꯃ ꯍꯧꯗꯣꯛꯄ ꯃꯊꯧ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯂꯛꯂꯤ꯫ ꯉꯁꯤ ꯖꯨꯂꯥꯏ 2ꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯈꯣꯡꯖꯣꯝꯗ ꯂꯩꯕ ꯂꯂꯤꯠ ꯃꯟꯗꯣꯞ ꯁꯔꯃ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯃꯛꯀꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯗ ꯂꯩꯕ ꯁꯦꯛꯃꯥꯏ ꯀꯨꯝꯕꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯍꯥꯏꯔꯤꯕ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯊꯥꯛꯇ ꯑꯣꯟꯈꯠꯈ꯭ꯔꯕꯁꯨ ꯍꯦꯗꯃꯥꯁꯇꯔꯅ ꯆꯂꯥꯏꯍꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯀꯔꯝꯕ ꯑꯦꯖꯦꯟꯗꯥꯅꯣ? ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯕꯨ ꯃꯥꯡꯍꯟꯅꯕꯒꯤ ꯂꯝꯕꯤꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯪꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯂꯤꯠ ꯃꯟꯗꯣꯞ ꯁꯔꯃ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯣꯖꯥ ꯑꯅꯦꯛꯄ 4 ꯂꯩꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯀ꯭ꯂꯥꯁ 11ꯗ ꯁꯥꯏꯟꯁ ꯁ꯭ꯇꯔꯤꯝ ꯈꯛ ꯍꯥꯡꯗꯣꯛꯂꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯄꯨꯟꯅ ꯃꯍꯩꯔꯣꯏ 15 ꯂꯩꯔꯝꯈꯤ꯫ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯁꯤꯗꯅ ꯄꯨꯟꯅ ꯑꯅꯦꯛꯄ ꯑꯣꯖꯥ 22 ꯂꯩꯔꯝꯈꯤ꯫ ꯀ꯭ꯂꯥꯁ 11 ꯑꯃꯁꯨꯡ 12ꯀꯤ ꯃꯍꯩꯔꯣꯏ 40 ꯂꯩꯕ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯑꯣꯖꯥ 4ꯅ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯂꯦꯚꯦꯜꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯕ ꯑꯁꯤ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯕ ꯂꯩꯉꯥꯛꯀꯤ ꯊꯧꯔꯥꯡ ꯊꯧꯁꯤꯜꯅꯤ꯫ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯊꯥꯛꯇ ꯑꯞꯒ꯭ꯔꯦꯗ ꯇꯧꯈ꯭ꯔꯕ ꯁ꯭ꯀꯨꯜ ꯑꯅꯤ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯕ ꯑꯁꯤ ꯑꯣꯖꯥ ꯃꯄꯨꯡ ꯐꯥꯅ ꯂꯩꯍꯟꯁꯤ ꯃꯤꯁꯟ ꯍꯥꯏꯅ ꯑꯈꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯁꯤꯒꯤ ꯃꯤꯁꯟ ꯑꯁꯤ ꯑꯃꯨꯛ ꯍꯧꯗꯣꯛꯇ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯑꯣꯖꯥ ꯑꯃꯠꯇ ꯂꯩꯍꯟꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯇ꯭ꯔꯕꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯏꯍꯧ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ꯫ ꯃꯍꯩꯔꯣꯏ ꯅꯍꯥꯁꯤꯡ ꯀꯟꯁꯤ, ꯃꯅꯤꯄꯨꯔ ꯀꯟꯁꯤ ꯍꯥꯏꯕꯅꯤ꯫ ꯃꯍꯩꯔꯣꯏ ꯅꯍꯥꯁꯤꯡ ꯃꯥꯡꯍꯟꯁꯤ ꯍꯥꯏꯕ ꯅꯠꯇꯦ, ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯃꯨꯠꯊꯠꯁꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯏꯖꯨꯀꯦꯁꯟ ꯑꯦꯖꯅ ꯈꯨꯃꯥꯡ ꯌꯥꯡꯁꯤꯟꯅ ꯆꯪꯁꯤꯟꯗ꯭ꯔꯤꯕ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯦꯟꯊꯪ ꯀꯥꯏꯊꯔꯛꯇ꯭ꯔꯦ ꯍꯥꯏꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯁꯦꯟꯊꯪ ꯀꯥꯏꯊꯔꯛꯄ ꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯂꯛꯂꯤ꯫ ꯄꯥꯎꯅꯤꯡꯈꯣꯜꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯃꯄꯨꯡ ꯐꯥꯕ ꯏꯍꯧ ꯑꯣꯏꯍꯟꯁꯤ꯫ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯂꯥꯛꯂꯕꯣꯏ ꯅꯤꯡꯅꯗꯨꯅ ꯃꯐꯝ ꯀꯌꯥꯗ
ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯟꯅꯔꯨꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤꯒꯤ ꯂꯥꯟꯗꯤ ꯂꯣꯏꯗꯕꯅꯤꯅ ꯆꯠꯂꯤꯕ ꯊꯥ ꯑꯦꯄ꯭ꯔꯤꯜꯒꯤ 6 ꯑꯃꯗꯤ 8ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯛꯄꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯟ ꯇꯥꯜꯂꯤꯕ ꯃꯃꯥ ꯃꯆꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯥꯞꯂꯛꯄ ꯕꯣꯝꯒꯤ ꯑꯦꯇꯦꯛꯇ ꯃꯃꯥ ꯍꯤꯡꯍꯧꯔꯒ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤ ꯕꯣꯝ ꯃꯆꯦꯠ ꯃꯆꯦꯠꯅ ꯄꯥꯟꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕꯗꯒꯤ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯔꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯅꯤꯡꯗ ꯂꯩꯕ ꯒꯦꯜꯃꯣꯜ ꯈꯨꯜ ꯑꯃꯁꯨꯡ ꯁꯣꯡꯕꯨꯡ ꯈꯨꯅꯧꯗ ꯂꯩꯕ CRPF ꯀꯦꯝꯞꯇ ꯅꯈꯣꯏ ꯂꯩꯅ ꯂꯩꯅ ꯃꯤꯌꯥꯝꯕꯨ ꯉꯥꯛꯁꯦꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯍꯟꯕꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ CRPFꯅ ꯀꯥꯞꯊꯣꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗ꯭ꯔꯦ, ꯈꯔꯅ ꯁꯣꯛꯇꯨꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯃꯇꯥꯡꯁꯤꯗ ꯍꯥꯏꯅꯤꯡꯕꯁꯤ CRPFꯅ ꯃꯤꯌꯥꯝꯕꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄ ꯌꯥꯏ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯥꯔꯕꯁꯨ ꯈꯨꯒꯤ ꯃꯈꯥꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯌꯥꯏ꯫ ꯑꯗꯨꯃꯛ ꯇꯧꯈꯤꯗꯕꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗꯨꯗ ꯃꯤꯆꯝ 3 ꯂꯩꯈꯤꯗꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯔꯛꯂꯤꯕ ꯏꯍꯧꯁꯤ ꯃꯇꯝ ꯈꯔ ꯇꯧꯔꯝꯂꯒ ꯂꯦꯞꯄꯗꯤ ꯂꯦꯞꯍꯟꯅꯤꯡꯗꯦ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯀꯨꯀꯤꯁꯤꯡꯅ ꯕꯣꯝ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯒꯤ ꯊꯕꯛ ꯇꯧꯔꯛꯄ ꯌꯥꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯂꯩꯇꯦ, ꯃꯈꯣꯏꯅ ꯃꯤꯇꯩ ꯃꯤꯆꯝ ꯄꯨꯝꯅꯃꯛ ꯌꯦꯛꯅꯕꯒꯨꯝ ꯈꯜꯂꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯕꯣꯝ ꯀꯥꯞꯊꯔꯛꯂꯤꯕ ꯃꯐꯝꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯁꯤꯖꯤꯟꯅꯗꯨꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯔꯒ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯇꯧꯔꯕꯗꯤ ꯈꯔꯗꯤ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯂꯩꯕꯥꯛꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕꯗ ꯃꯁꯤꯃꯗꯤ ꯐꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩꯇꯦ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯊꯣꯛꯂꯤꯕ ꯂꯥꯟꯁꯤ ꯃꯃꯥꯡ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯄ ꯏꯔꯥꯡꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯕꯅꯤꯅ ꯏꯔꯥꯡꯁꯤ ꯃꯈꯥ ꯁꯨꯝ ꯁꯝꯊꯔꯛꯄ ꯇꯥꯔꯕꯗꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯔꯣꯏ꯫ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯁꯤꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯍꯧꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯄꯣꯔꯝ ꯑꯃ ꯌꯥꯠꯄꯅ ꯆꯨꯝꯒꯅꯤ ꯈꯜꯂꯤ꯫